Manipur ki state flower oiriba Shirui lili yokhatnaba hotnabagi mahutta lei asigi mingda entertainment event singda thadariba senthang asi tourism department na amuk hadna meeting changbiyo haina Tribal Youth Council Manipur Tycm amadi Federation of All Tribal Youth Clubs Manipur Fatycm gi maikaidagi mari leinaba si pukning chingsilakle Manipur Press Club ta pangthokiba paugi mifam amada Tycm gi General Secretary Robert Gonmaina state ki thak ta pangthoktuna lakliba kumai asina Shirui lili yokhatnaba amadi lei asibu satliba ukrol gi mafam sing semgat sagat kani haibagi wakhalon chendabagum tauri Jai asigi oinasu state ki thak ta pangthoknaba sem sariba manga shuba Shirui Festival asida local entrepreneur amadi ukrol gi chawkat thaurangi oiba budget amata yaude Kumai asigi manung chana pangthokadawriba Sirok Festival gi damak lupa crore aniga lakh marfu henbagi senfam beauty pageant da lupa lakh kun traffic management da lupa lakh taraga taruk amadi drone show gi damak lupa lakh nifu gi senfam kaithokliba asi irangi ni haina pendaba phongdokhi Kumai asigi damak kaithokpa senthang asida Shirui lili satliba Shirui chingda staircase amadi railing na chingba hapnabagi senfam yauhangadabani Irangi dama kumai asi pangthoktuna haugalakliba nahasingbu charang nahangadaba oirabadi kumai asi makhatana pangthokpiganu haina Robert na phongdokhe Housing Shirui gi kafam je staircase se padana sembidre aduga paifam railing su padana keno tawde the rest house waiting shed so ama hakta lay 1.5 kilometers ne sing mathak ka se padana ngamani hoi satpada adugumbada pasha to thadaraga semgat piraga lamdam se phajahan se haibgi festival la natraga irang pharang tawraga matam manghan se haibgi festival la haib se government na koi question yam chauna hangni sigumba festival se adugumba tawgada bo edi akhoi mayam bo matam manghan ningai ju